ngasi megi tang kuntarit ki numidang waram da phong ki pawse sing de yaw I pawsing Manipur Circle News na myam da pawdom jari ahan mada India lengak na hojik chathari ba yongna tan yen bagi thawong amadi forum asi khudak ta lep kadabani haina amuko na phongdokli India lengak na hojik chathari ba yongna tan yen bagi thawong amadi forum asi khudak ta lep kadabani haina All Manipur United Club Organization ge General Secretary Pratap Lesang themna akan ba wafam thamnakli wafam asi Maharajamena Manipur gi Miam da Sathaki Pathong Aduki Mayokta Manipur Muthatpa Yaroi Haiduna Ngasi Singzamaidagi Lirong Phawa Maikay Adomgi Mioi Lising Kaya Lambi da Thoraktuna Humans and Semduna Sathaki Bakongjang Amada Mahakna Pongdokibani Amuko gi Lising Makada All Manipur Volunteer Association Poirei Laimaril Maira Paibi Apunba Manipur Committee on Human Rights Amadi Manipur Students Federation Sinduna Ngasi Sathaki Bakongjang Aduka Mari Lainana Amuko gi General Secretary Pratap Lesang Themna Makata na Hai Tha asegi kunda gol tabida Siroi Lili Festival gi pau lo chatkiba paumi gi tim amada Indian Army gi personnel singna chatharakiba thawang amadi makoina tungliba MST bus ta thaba Manipur haiba wahi asi lauthok namba honakhiba thawang adu akanba mawngda kandem tawi amuko ga satminariba lup singna hana mamangdagi hauna Manipur muthatpa yaroi haina khongjang changsinduna lakpani India laingakna lamdam asigi kanglup furup singki marakta Divide and Rule Policy Chathaduna Kanglup Maselgi Marakta Nungsina Danaba Shiliba Asi Lamda Masigi Kanglup Purup Kudingmakna Kangwa Matau Tai Matama Madaning Tamna Lajaramba Iramdam Asina India da Tinkraba Matungdagi Miamna Nungaina Labangamdri Iramdam Masida India Lengakna Thamjaliba Apaspa 1958 Asi Amuk Thamjin Amuk Loktok Tauduna Makhatana Adumak Thamkigani Haina Magna Pongdoki Magna Makhatana Hai Matam Amada India da Tillabadi Nungaini Khanaramba adu ngasidi India lengakna chatharakliba thawong asina iromdom lepchaningbagi wakhalon phaurakli Miam na piandaba phongdokpa matamda FIR pansinduna miamgi masin menaba amadi namthanaba honari Manipur muthanaba changshiliba thawong asi awangba thakki lautunaba amani handaki goltabi thodok aduda MST bustagi Manipur haina thaba wahi muthanaba Indian Army gi personnel singna chathakiba thawong aduda Sienaba personnel sing hojik fawba wang pawang hangduna thawong adu karigidamakta chatharibano haiba miam da khanghandriba sina thodok asigi marumda achouba lautunaba ama yawi haiba asi mayek sengna takle haiba wafamsu thamki Kokomina lauthokibagi matung ina ngasidagi Central Officing so lonsinbagi khongjang changsinba hokre Kokomina changsilakiba khongjanggi makha chatharakpa oina Central Officing thong lonsin lagani hai kibagi matung ina ngasi lampel da leiba Chief Electoral Office so lonsin khre yamlaba security personnel singna thingnana bakanna honarabasu kokomi gi thomi singna adumak changsin office adu so lonsin khre tungda office asigi gate the president rule must stop insulting the status identity of Manipur Security Advisor DGP Chief Secretary go back home amadi apology to Manipur or Leave Manipur Haibana Singba Thaba Play Card Kayasu Techin Ki